Prithibida lay have Thajaroidwba Mafm Taret Manipur gisu Yaori. Number 7. Rama Setu. Rama Setu natraga Rama's Bridge haina khangnabasi samudra mayayda leba lambi amani. Masi Tamil Nadu gi Rameswaram Island amadi Sri Lanka gi Mannar Island anisigi marakta leibani. Scientific research kya gi matungina masi natural limestone na semlakiba structure amani haina phongdoki. Adubu atopa wari amada Hindu mythology gi matungina lambi si Lord Rama na magi yongi army Banaras asigi matengna sakibani haina Ramayana da phongdoki. Mahakna lambi si Sri Lanka da fazalaga thamkiba magi nupi sita kanba chananaba sakiba lambi ni haina phongdoki. Aduga masida yamna ngakningai oribasina Ramayana da palliba ramna lambi si sembagi matam asiga scientists nga nung si carbon dating tawda fanglakpa result gi matam aduga chap manaki. Masina mafam si amukka hena angakpa mo ohelemadi ngasing asi su miyamna toini yengba sanari. Lambi si thaini gi matam da sea level gi mathakta leirami amadi khongna chatpa yarami hena phongdoki. Historical records ki matungina lambi si 15th century gi matam fawda chatpa yarami hena phongdoki. Ngasing asi lambi si samudra manungda 3 feet tagina 30 feet fawwa luna lay. Mafam kharada masi suknagi 3 feet muktang luna laybana jahasing amada mafam si fawraga chatpa yadi. Aduna Sri Lanka tamna chatpasi atopa lambi amada oina koithoklaga chatkani. Ramayan gi matungina masigi lambi si floating stone habadi isingda tawraga leba nungsingna sembani hena phongdoki. Masiga yamna chanana mafam sida isingda tawraga leba nung kyasu hauji hujik lay. Lambi si aikoina mathakta gi yengma matamda mayak sengno bu fangi. Masi isam samba natural formation oigidra natraga Ramayan gi wari da Yaori ba asumna semkiba oiramgadra. Mayam gi wakhalon kamena thambiram. Number 6. Moving mountain. Sing habisi kedungda mafam amadagi mafam amada lengduna chatfam thoktabani. Adubu Tanzania da laiva lengwegi mountain amadi mafam amadagi mafam amada lengduna chatpa ngami. Masiki singa si sahi amada meter kun mapan muk lengi. Tanzania gi former president Jakaya ki Kweta na phongdokibada lengwe si mahakna sarukra puraklaga thamba matamda mathanta lenglam mehen phongdoki. Adubu scientists na phongdokibada masiki lengwe gi singa si nuksina humduna chatlaga mafam amadagi mafam amada lengmani hena phongdoki. Singa si chawrakna 33 feet wang yamadi 330 feet muk pai. Adugu masi decade ama muki matungda magi sebasi ka hena ohungba lai. Matam amada masi ani thongna tangkhai tawa faw yauki. Adugu masi volcanic eruption gumagasu mari lenaramgani hena thajanai. Mafam masigi authority singasu chingasigi movement asi kupna senaraga leiri. Aduga chahi khudingi mafam masibu yengba tourist kyasu laknai. Number 5. Magnetic Hill. Kariguma adum faza mafam singda bike kumba thauduna lam koiba chatpa adventure journey asigi wakale khanbaga Ladakh hari mafam asi soidana hana khanbiramgani. Adubu masigi tourist amadi biker singi khwaidagi pamnaba mafam asida magnetic hill laina khangnaba mafam ama lai. Masigi singasi tasengna gravity loss asigi ona tainaba ngaktani. Mafam asida ikhoina gari asi khamduna thamma matamda angam mathak asida gari adu mathanta adum thogutkini. Number 4. Sea splits into two. 2018 gi matamda Kerala da yamna kanna nong chubadagi ising chaw mayoknaki. Masina Kerala gi mafam mayamba loini ising tumkimadi mioi kyasu siki. Adubu ising chawba si handhakraba matungda yamna angakpa sakta mama miyamna thengnaki. Kerala gi Malapuram hariba mafam sigi samudra gi isingda kilometer makhai muk sangba lambi manba structure ma semlaki. Masigi lambi manba sakta masina samudra si tangkhai khaiduna ani thokpagi sakta mananki. Masigumba amukta udriba thaudok asida miyam pumba loina angakpa oinaki. Mafam asida mioi kyana yengbasu laknaki. Aduga lambi asida mioi kyana chattuna sanaki. Adubu masigi matungda local authorities singna lengoi asi khanghuduna chenthakiba yai khanduna mafam asida chatpada thingki. Sing chawna maram oiraga manakta leiba tureldagi lengoi singadu mafam asi tamna chenthaраklaga structure asi semkivani. Asumna mafam asi matamaduda lam koiba lakpa mioi singna pik thanki. Number 3. Blood waterfalls. Un ngaktana paksana leva sing amada ngaksak ngangba isingi waterfall ama Antarctica da lai. Masi 1911 gi matamda geologist Thomas Griffith Taylor na discover tawkhibani. Waterfall asi East Antarctica gi McMurdo Dry Valley da laifani. Glacier da yauriba salt water asi island gi chang wangna yawi aduga
masi oxygen ga punsinaba matamda iron asi oxidize tawkhraga red machuki ising asi ohelai asumna ising asina chentharak matamda ngaksak ngangba ina isingum chentharak bagi saktam manhali. Number 2 Kelimutu Indonesia. Indonesia da leva Flores hariba island asida volcano gi ching Kelimutu haina khangnaba asi lai aduga ching asida yamna angakpa volcanic crater lakes ahum lai masigi lake ahum sigi ising asi amaga machu amata manade karigumma kana masi amana blue oi aduga ani amana green ga red ga oi aduga karigumma kana su ising machu si black natraga white oirak pasu yawi ising machu olive gi maram asi scientists na phongdokhibada volcanic activities ke mari lene hena phongdokhi aduga ising machu si karam matamda oli habasi tambangamde mafum masibu yengba chahi khudingi tourist kya su laknai. Number 1 Floating Island. India gi Manipur hariba state asda leriba Loktak Lake asi Northeast India da khwaidagi chawba freshwater lake oivakhak natana mafum asida yamna top floating island aikoina phumdi haina khangnaba asi lai masigi circular river land mass asi vegetation soil amadi organic matter singna punsilaga semduna ising asida taurga laibani iceberg gumna land mass asigi ayam sarukti ising manungda lai dry season gi matamda phumdi asigi marana par asigi makha fawba thengba yawi hena phongdoki mafum asigi park chawbasi 250 square kilometer dagina 500 square kilometer fawba oi Fumdi miyam gi marakta khwaidagi chawba fumdi asi part asigi south east lom da lay amadi masi 40 square kilometer muk chawi fumdi asida Prithibida amata ngairwa floating national park aikoina Kaibulamjau national park aina khangnaba asi sulai masida Prithibida dai mafum da phangdaba sumnagi masigi fumdi asida ka khingba ngamba sangai haina khangnaba jiba asigi mayum oiduna lairi sangai asi Elstere Kanglup ki subspecies ahum gi manungda mahaksu amani makoi si south amadi south east asia da phangi aduga makhal ahumok deforestation amadi hunting na maram oiraga masing asi khara khakta mangai silaklabani Loktak Lake asi Manipur ge hydropower generation irrigation amadi drinking water supply gi yamna maru oi part asina mafum asigi local singi hingnabugi lambi amasu ohele fumdi asida sariba fumsang haina khangnaba laifam asida mioi kyana leiduna part asidagi nga fabana singba kya tawnai part asi luna na section amadi hena chawkhatpagi thabak kya paikhanaba Manipur government na the Manipur Loktak Lake Protection Act 2006 ki makhada Loktak Development Authority si lingkhatki jahi khudingi mafum asida tongan mafum dagi mioi kana lam koiba laknari